यूनिफाइड कमांड की मतंग सानरिब ड्रामा सिना मियाम द चमम नहल्ले यूनिफाइड कमांड की मतंग सानरिब ड्रामा सिना मियाम द चमम नहल्ले चीफ मिनिस्टर न मसिगी चेयरमैन पाई नत्रगा पाई हाइबदु सेंगदोकपियु हाइना इमागी मैरागी कन्वेनर थोक्सोम सुजाता न फोंदोखरे ngarang Manipur Press Club ta pangthokiba paugi mifam amada mahakna hai Unified Command gi ahanba mifam ama July 3 da famkiba mifam aduda Manipur gi Chief Minister Nongthongbam Biren asier lawduna pangthokhe masina takpadi lan asi haubadagi ngasi fawba Unified Command asi kanana oiri amade haujuk fawba lan asi loisina na bohona driba sida kana gi khut yawbagi haibasi achouba wahang ama oire Sujata na makha taraduna hai Manipur miyam na chamam nariba Unified Command gi matangda Security Advisor Kuldip Singaga hakthengna unarubada mahangna phongdorokpagi matungin Unified Command gi pharmacy CM na chairman lawraga mahaki makhada thabak tawbani haikiba du kayam sumlibano Kuldip na phongdoklibasi achumbo wafam la haibasi miyam gi wahang ama oire Home su CM na pairibane Home pairiba mahakna karigi irang laksinba ngamdribano CM resign tawba matamda miyam da khangan bagi mathau ta de hauji miyam da lila sanabagi thabak tokpiro haikhe